ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯂꯛꯇꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅꯥꯝꯗ ꯂꯩꯕ ꯊꯝꯕꯥꯜ ꯃꯔꯤꯛ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯥꯖꯔꯤꯕ ꯀꯦꯟꯗꯜ, ꯙꯨꯞ, ꯗꯤꯁꯋꯥꯁ, ꯗꯤꯇꯔꯖꯦꯟꯠ, ꯃꯣꯔꯥ, ꯀꯧꯅꯥꯒꯤ ꯕꯦꯒꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯂꯝꯕꯤꯗ ꯌꯣꯟꯕ ꯆꯠꯂꯝꯕ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯔꯒꯅꯤ, ꯂꯝꯕꯤꯗ ꯌꯣꯜꯂꯒꯅꯨ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯂꯧꯕ ꯂꯥꯛꯈꯤꯗꯕꯅ ꯂꯨꯄꯥ 45,000 ꯔꯣꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯅꯝꯗꯨꯅ ꯂꯩꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯃꯍꯧꯁꯥꯒꯨꯝ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯒꯅꯤ ꯍꯥꯏꯅ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯂꯤꯐ ꯑꯁꯤꯗ ꯂꯩꯕꯤ ꯆꯨꯔꯆꯥꯟꯄꯨꯔ ꯅ꯭ꯌꯨ ꯕꯖꯥꯔ ꯕꯁ ꯄꯥꯔꯀꯤꯡꯗꯒꯤ N ꯑꯅꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯡ, ꯍꯋꯥꯏ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯉꯝꯅꯅꯕ ꯄꯣꯠꯆꯩ ꯁꯥꯔꯤꯕꯁꯤꯡ ꯑꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯇꯨꯅ ꯌꯣꯟꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯟꯃꯦꯠꯁꯤꯡꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯇꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯌꯣꯜ 2ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯔꯝꯈꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯧꯕ ꯂꯥꯛꯈꯤꯗꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯌꯣꯟꯕ ꯊꯣꯛꯂꯒꯅꯤ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯥꯖꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯂꯩꯔꯛꯏꯕꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯕꯅꯤ꯫ ꯁꯤꯐꯧꯁꯤꯗ ꯒꯣꯚꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯍꯣꯏ ꯄꯤꯗꯦ, ꯊꯨꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯆꯥꯅꯕ ꯑꯗꯒꯤ ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ, ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯑꯆꯥ ꯑꯊꯛꯄꯨꯗꯤ ꯍꯣꯏ ꯊꯤꯜꯂꯛꯏ꯫ ꯊꯤꯜꯂꯛꯑꯒꯁꯨ ꯁꯤꯁꯤꯅꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯩꯈꯣꯏ ꯃꯦꯟꯕ ꯀꯣꯟꯅꯗꯕꯅꯤꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯅ ꯏꯆꯥ ꯏꯁꯨ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯕꯔꯥꯒꯤ ꯈꯣꯔꯣꯁꯄꯨ ꯑꯣꯏꯔꯣ ꯑꯃ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯒꯣꯚꯔꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯏꯗꯤ ꯀꯥꯟꯅꯕꯁꯦ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯥꯖꯔꯒ ꯗꯤꯁꯋꯥꯁ ꯁꯔꯞ ꯑꯣꯏꯔꯣ ꯑꯗꯩ ꯀꯦꯟꯗꯜ ꯑꯣꯏꯔꯣ ꯕꯦꯒ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯣꯔꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ ꯌꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯅꯥꯝ ꯊꯝꯕꯥꯜ ꯃꯔꯤꯛ ꯀꯣꯂꯦꯖ ꯈꯛꯇꯪ ꯅꯠꯇꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯦ ꯊꯣꯛꯑꯒ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯄꯣꯠ ꯌꯣꯟꯕꯅ ꯕꯤꯛ ꯊꯜꯂꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯃꯟꯈꯔꯦ ꯅꯣꯏꯒꯤꯁꯦ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯥꯗꯕ, ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯍꯦꯛ ꯐꯖꯗꯕꯒꯨꯝ ꯍꯥꯟꯅꯗꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯦ ꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯂꯧꯔꯛꯄꯁꯦ ꯌꯥꯝꯃꯛꯄꯅꯤꯅ ꯂꯧꯔꯔꯣꯏ ꯍꯥꯏꯕꯁꯦ ꯌꯥꯏ꯫ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯒꯤ ꯍꯞꯇꯥ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯀꯣꯏꯔꯦꯡꯒꯩꯁꯤꯗ ꯕꯤꯔꯦꯟꯒꯤ ꯊꯣꯡꯒꯥꯟꯃꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏ ꯌꯣꯟꯕ ꯆꯠꯆꯔꯨꯏ꯫ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟꯒ ꯑꯗꯒꯤ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯜꯂꯤꯁꯤꯗ ꯃꯣꯏꯅ ꯍꯥꯏꯌꯦ ꯅꯣꯏ BJPꯗ ꯄꯣꯠ ꯊꯥꯗꯕ ꯅꯠꯇ꯭ꯔꯥ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯤꯔꯦꯟꯗ ꯆꯠꯂꯣ, ꯕꯤꯔꯦꯟꯗ ꯌꯣꯜꯂꯣꯁꯨ ꯍꯥꯏꯌꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤꯀꯣ ꯃꯣꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ, ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ, ꯄꯣꯠ ꯂꯧꯕꯤꯌꯨ ꯍꯥꯏꯔꯒ ꯕꯤꯔꯦꯟꯗ ꯆꯠꯂꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣই ꯔꯤꯂꯤꯐꯇ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯇꯛꯁꯟꯗꯕꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯋꯥꯔꯧꯗꯅ ꯁꯥꯎꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯛꯇꯪ ꯙꯔꯅꯥ ꯐꯝꯕꯗ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯀꯗꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯕꯤꯔꯦꯟꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ MLAꯗꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯑꯈꯪ ꯑꯍꯩ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯨꯝ ꯄꯣꯠ ꯌꯣꯜꯂꯤꯅꯦꯅ ꯏꯆꯥ ꯁꯦꯝꯃꯤꯅꯦꯅ ꯂꯩꯔꯒ